ꯃꯨꯔꯞ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯐꯣꯏ ꯃꯀꯨꯗꯣ ꯑꯗꯨꯒꯤ ꯃꯆꯨꯗꯨꯅꯦ ꯅꯠꯇ꯭ꯔꯒ ꯚꯤꯇꯥꯃꯤꯟ ꯁꯤ ꯍꯥꯞꯄꯒꯗꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯟꯕꯒꯤ ꯁꯦ ꯄꯣꯠ ꯆꯩ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯨꯔꯛꯄ ꯑꯦꯂꯣꯚꯦꯔꯥꯗꯀꯣ ꯑꯩꯅ ꯀꯣꯝꯂꯥ ꯃꯀꯨꯅꯦ ꯑꯗꯨꯗꯒꯤ ꯊꯩꯕꯣꯡ ꯂꯐꯣꯏ ꯃꯀꯨꯅꯦ ꯑꯗꯒꯤ ꯑꯦꯂꯣꯚꯦꯔꯥꯁꯤꯅꯦ ꯇꯧꯅꯅꯦ ꯑꯩ ꯖꯨꯁ ꯁꯦꯝꯒꯦ ꯍꯥꯏꯅ ꯑꯩ ꯚꯤꯇꯥꯃꯤꯟ ꯏ ꯀꯦꯞꯁꯨꯜꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯞꯄꯔꯣꯏ ꯑꯗꯨꯝ ꯈꯔꯅꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯄꯦꯜ ꯃꯀꯨ ꯑꯃꯗꯤ ꯂꯩꯗꯤ ꯂꯩꯌꯦꯕꯀꯣ ꯌꯥꯝ ꯍꯥꯞꯆꯜꯂꯁꯨ ꯇꯜꯂꯦ ꯍꯥꯏꯕ ꯑꯩꯁꯨ ꯑꯃꯨꯛꯐꯥꯎ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯑꯁꯤꯗ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯨꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯒ꯭ꯔൈꯟꯗꯔꯗꯣ ꯕꯦꯔꯥ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯅꯦ ꯑꯩꯈꯣꯏ ꯊꯪꯅꯕꯗ ꯑꯝꯇꯪ ꯇꯧꯔꯨꯒꯦ ꯇꯧꯔꯤꯕ ꯂꯣꯏꯔꯦ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯥꯛꯄꯗ ꯑꯦꯂꯣꯚꯦꯔꯥꯁꯦ ꯑꯩꯅ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯄꯨꯔꯛꯑꯒ ꯑꯩꯅ ꯀꯩꯅꯣ ꯖꯦꯜ ꯁꯦꯝꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯩꯅꯅꯦ ꯁꯨꯝ ꯃꯆꯦꯠꯇꯤ ꯂꯧꯁꯜꯂꯒꯅꯦꯀꯣ ꯐꯨꯜ ꯂꯧꯁꯟꯕ ꯉꯝꯍꯧꯗꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯌꯥꯝ ꯂꯩꯔꯦꯕ ꯃꯦꯃꯣꯔꯤꯁꯦ ꯌꯥꯝ ꯐꯨꯜ ꯑꯣꯏꯁꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯒꯤ ꯀꯔꯤ ꯑꯃ ꯇꯧꯅꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯗꯣꯛꯀꯦ ꯑꯗꯣ ꯈꯔ ꯄꯨꯔꯥꯅꯥꯗꯤ ꯑꯣꯏꯔꯕ ꯚꯤꯗꯤꯑꯣꯅꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯕꯣꯔꯣꯏ ꯄꯥꯝꯕꯤꯁꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤ ꯕꯣꯔꯣꯏ ꯄꯥꯝꯕꯤꯁꯤꯒꯤ ꯑꯩꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯝꯗꯅ ꯁꯤꯒ ꯑꯉꯥꯡꯁꯤꯡ ꯌꯦꯜꯂꯒ ꯕꯣꯔꯣꯏ ꯈꯨꯟꯕ ꯌꯥꯝꯁꯨ ꯋꯥꯏ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯕꯣꯔꯣꯏ ꯈꯨꯟꯕꯁꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩ ꯈꯨꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯈꯔ ꯈꯨꯜꯂꯒ ꯑꯇꯩ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯕꯣꯔꯣꯏꯒ ꯑꯗꯨꯗꯒꯤ ꯌꯦꯡꯉꯨꯇꯣ ꯇꯨꯔꯦꯟꯁꯨ ꯌꯥꯝ ꯊꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯔꯨꯖꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯣꯏꯔꯦ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯒꯤ ꯑꯗꯨꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟꯁꯦ ꯁꯨꯃꯥꯏꯅꯗꯤ ꯑꯣꯏꯔꯝꯗꯦ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯐꯧ ꯎꯅ ꯁꯨꯃꯥꯏꯅ ꯑꯣꯏꯁꯜꯂꯛꯑꯕꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔൈꯟꯗꯔꯗꯨ ꯕꯦꯔꯥ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯅꯥꯎꯍꯣꯏꯗ ꯑꯩ ꯑꯝꯇ ꯇꯛꯈꯥꯏꯔꯨꯒꯦ ꯍꯥꯏꯅꯗꯤ ꯂꯥꯛꯏ ꯑꯗꯣ ꯑꯁ ꯚꯤꯇꯥꯃꯤꯟ ꯏꯁꯦ ꯑꯝꯇꯪ ꯑꯩꯈꯣꯏ ꯃꯥꯗ ꯇꯞꯁꯤꯔ ꯈꯜꯂꯤꯃꯤ ꯑꯗꯨꯑꯣꯏꯗꯤ ꯈꯔ ꯀꯨꯏ ꯊꯝꯕ ꯌꯥꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯑꯕꯅꯤꯅ ꯑꯗꯣ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯨꯔꯛꯏꯁꯦ ꯌꯥꯝꯃꯟꯅꯤꯅ ꯑꯩꯅ ꯁꯤ ꯇꯧꯊꯣꯛꯀꯦ ꯇꯧꯕꯅꯦꯕ ꯌꯥꯝꯃꯟꯗ꯭ꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯃꯃꯥꯏ ꯇꯩꯅ ꯇꯧꯕꯗꯣ ꯌꯥꯝꯕꯅꯤꯅ ꯈꯨꯏꯖꯤꯜꯂꯛꯇꯣꯔꯦ ꯍꯥꯏꯅ ꯑꯩꯅ ꯁꯤ ꯈꯔ ꯇꯧꯔꯒꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯗꯣꯏꯁꯤꯅ ꯑꯦꯂꯣꯚꯦꯔꯥ ꯖꯦꯜ ꯁꯦꯝꯃꯨꯁꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩ ꯑꯗꯨꯝ ꯍꯤꯞꯅ ꯂꯩꯔꯝꯕꯗꯒꯤꯅꯦꯀꯣ ꯉꯟꯇꯥꯗ ꯈꯜꯂꯦꯕ ꯁꯨꯛꯖꯥꯝ ꯑꯩꯅ ꯄꯨꯔꯛꯑꯣꯅ ꯄꯨꯔꯛꯑꯒ ꯑꯔꯦꯝꯅ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛ ꯖꯦꯜ ꯁꯦꯝꯗꯣꯛꯎꯒꯦ ꯍꯥꯏꯅ ꯑꯗꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯇꯛꯄ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯈꯔ ꯁꯦꯝꯃꯒꯦ ꯍꯥꯏꯅ ꯁꯤꯒ ꯈꯔ ꯍꯥꯞꯄꯦ ꯑꯗꯣ ꯑꯁꯤꯒ ꯈꯔ ꯂꯩꯔꯦ ꯃꯥꯏ ꯃꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯔꯞ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯐꯣꯏ ꯃꯀꯨꯗꯣ ꯑꯗꯨꯒꯤ ꯃꯆꯨꯗꯨꯅꯦꯕ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯊꯝꯒꯗꯕ ꯅꯠꯇꯦꯕ ꯑꯩ ꯐꯠ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯊꯣꯛꯇ꯭ꯔꯨꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯟꯕꯒꯤ ꯄꯣꯠ ꯆꯩꯁꯨ ꯄꯣꯠꯇꯤ ꯊꯝꯁꯤꯔꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯃꯤ ꯅꯨꯡꯁꯤꯅ ꯇꯧꯔꯨꯅꯨ ꯑꯩꯈꯣꯏ ꯃꯥꯒ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯆꯠꯈ꯭ꯔꯦ ꯈꯣꯡꯗꯨꯝꯁꯨ ꯃꯉꯣꯟꯗ ꯑꯣꯏ ꯍꯥꯞꯄꯤꯈ꯭ꯔꯦ ꯇꯥꯏꯁꯦꯟꯁꯨ ꯊꯤꯟꯕ ꯊꯣꯛꯏ ꯈꯣꯡꯗꯣꯝꯁꯦ ꯑꯃꯈꯛꯀ ꯄꯤꯖꯔꯀꯣ ꯍꯥꯏꯔꯦ ꯏꯃꯥꯅ ꯍꯣꯏ ꯄꯥꯟꯕ꯭ꯔꯥ ꯍꯪꯒꯦ ꯑꯗꯨ ꯑꯃ ꯏꯃꯥꯅꯨꯗ ꯊꯤꯟꯕ ꯂꯥꯛꯇꯦ ꯑꯣ ꯍꯣꯏ ꯑꯥ ꯃꯌꯥꯝ ꯏꯃꯥꯟ ꯊꯤꯜꯂꯨꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯑꯗꯣ ꯇꯥꯏꯒꯔꯒ ꯇꯥꯏꯁꯦꯟꯒꯅ ꯑꯣꯏꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯆꯅꯥ ꯂꯩꯔꯛꯀꯅꯤ ꯆꯥꯔꯒꯦ ꯍꯥꯎꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯕꯤꯔꯛꯏꯃꯤ ꯍꯥꯎꯅꯤ ꯍꯥꯎꯔꯦ ꯍꯥꯎꯋꯦ ꯁꯣꯝꯗ ꯆꯠꯂꯣ ꯃꯤꯊꯥꯏ ꯆꯥꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯁꯦ ꯑꯗꯨꯝ ꯆꯥꯒꯦꯗ ꯍꯥꯏ ꯂꯩꯔꯦ ꯆꯣ ꯃꯥꯏ ꯐꯃꯨꯡꯗ ꯆꯠꯂꯒ ꯆꯥꯔꯨꯗꯣꯏꯃꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨ ꯆꯥꯕ ꯂꯣꯏꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯩꯇ꯭ꯔꯦ ꯍꯟꯗꯛ ꯃꯥꯅꯦ ꯆꯥꯕ ꯁꯥꯊꯤꯅ ꯐꯩꯗꯨꯅ ꯃꯁꯥꯁꯦ ꯂꯣꯏꯔꯦꯅꯦ ꯃꯁꯥꯁꯦ ꯕꯤꯕꯤ ꯂꯥꯎꯔꯦꯅꯦ ꯂꯩꯇ꯭ꯔꯦ ꯆꯠꯂꯣ ꯂꯩꯇ꯭ꯔꯦ ꯅꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤꯁꯤ
ꯅꯉꯣꯟꯗ ꯄꯤꯖꯔꯒꯗ꯭ꯔꯥ ꯁꯠ ꯈꯣꯡ ꯇꯩꯅꯕ ꯀ꯭ꯔꯤꯝꯒ ꯆꯥꯒꯦ ꯍꯥꯏꯒꯠꯂꯦ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟ ꯁꯦ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟ ꯉꯁꯥꯏꯗꯩ ꯉꯪꯉꯤ ꯀꯩꯅꯣꯗ ꯃꯤꯊꯥꯏ ꯆꯥꯒꯦ ꯍꯧꯒꯠꯂꯛꯑꯣ ꯍꯥꯏꯅ ꯃꯥ ꯆꯥꯛꯁꯨ ꯆꯥꯔꯦꯕ ꯑꯗꯨ ꯃꯇꯝꯗ ꯃꯥ ꯏꯕꯥꯅꯤꯃꯛꯇ ꯑꯗꯨꯝ ꯉꯪ ꯂꯩꯕ ꯃꯤꯊꯥꯏꯁꯨ ꯆꯥꯔꯦ ꯕ꯭ꯔꯦꯗꯁꯨ ꯆꯥꯔꯦ ꯆꯥꯛꯁꯨ ꯆꯥꯔꯦ ꯑꯗꯨ ꯃꯇꯝꯗ ꯃꯥ ꯉꯪꯒꯦ ꯑꯩ ꯉꯪꯉꯤꯃꯤ ꯃꯥꯏꯁꯦ ꯑꯗꯨ ꯇꯧꯁꯤꯁꯨ ꯀꯩꯅꯣꯅꯦ ꯀꯔꯤꯅꯣ ꯅꯦꯁꯦꯂꯣ ꯍꯜꯂꯣ 이스 분인들아 예 미래 자게 다 오죠 오이 아코이 마드게 코이 다이세네나 웨디 헬롱거니네 아이마 까이나랑 따리 엄마 나닝나 다우시죠 코이 마시나니 칸바 호것바 따르만 잉기나 ngang 락트리 미니 종이 시부 Kenapa sih? Buran baru. Koi kalu tahu sih yang miam nusi bera koi kalu tahu sih nusi bani jamna. Moi mama ada cagi yang ngangi ba. So, noi pada hari tu jo mapanda. So, ayo kita mau ada cag pizza ada. Ada gimana bread cagi na koi ini nari ba dong bread musar ga bread mari ibani ani cari. Ay kanano maming kauge ko ma phalong jeng kani jong Julie ura ba maya ko kalu mama na bini ba adu ma ne asi kauraga ma ne khamra la iya na ne phulang no gala thi de ba tumo nak tum do se ko ta sin je khara hanu ba pha gale ma se chahi 12 mu sujala ba ne ba ko ta mari ga surak tro ban traum do di soidana mari sura aduna khoina ne ko hanadi hena moena luna tawi ba handak se ma cha su sathi na chai ahum la tinga tallabo मैम तल्ले मिठाई पिज्जा ड्राइव ने तल्ले तो नाले पिज्जा के चो तासेन जे थोखरे बको अइना मसी हुरान जेंगे काय चलिनो आइने जेंगे दबो माय फमुंग दे हिप लेरमे माजाम साउनिंग्रा मारे ओइ जे नाले पिज्जा लगे आइने दुम माय मोंग से नुसिद्राने को साnga lu tawdaba mina di lai mathau leite khangani ko to luna tawa mina di yang nusini Taisen tu miro nang mon khangaga Jen Taisen nang kadai no nang kakano na bunglai ai nang harau na kakhana nang kadai no ba ha kadai no na संजना हाथों की गर इन्हें लगी बतू गर लगी लुकों का ना वो नहीं Sina kalugi mayam ba ताऊ ये थम दो kalugu pubirak ba mayam ba mayam khoi chanbi do ji lai hidredana ko aduna magi chathok jasin ama tawbasiga akhoi su kapna khona chakcha da khotna leibase akhoi tasin se ma su phachana khangye ba ko akhoi na kamna wado amada mu jengani ma mi pro ki mama se jenga ne ko itu tukthana ma su som laiba aina ma su pudana su chatpase ma loi khangi do ma wakhan nuai dreba nungsu kyam nuai dre somgi nuai tabaga adagi magi mong siga maron thokwe wani loi khangi moisu sengma de akhoi puchunu se saurimi aina nanagi ma pudana chatpado se kiraga adagi ma sauna chaksu chade tuk tharaga wakhan su nuai te ai se ma khangya ba khoi puno se wakhan nuai te se ma chaksu chade sumaina thawai nuai tabagi maithong da sum leide ba aisu kyam nuai trage ai do duna aina chapal he upagi sisa haina makon je ek tabada ma prang chendo ga ai mamang ne lemna leitoi ba ngai na adu ubada ai kyam thathina nuai te hainingai le to nuai te khara maronam nuai tabaga ko juno saw ye ne saw nu se ga dau dori
ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯗꯅꯅꯦ ꯅꯉꯣꯟꯗꯅꯦ ꯈꯔꯁꯨ ꯆꯩꯕꯤꯔꯦ ꯀꯣꯏ ꯀꯥꯂꯨ ꯑꯩꯋꯣ ꯇꯧꯔꯤ ꯑꯩꯋꯣ ꯇꯧꯕꯒꯤ ꯍꯤꯞꯄꯤ ꯍꯨꯏ ꯀꯥꯂꯨꯁꯦ ꯁꯦ ꯑꯩꯋꯣ ꯐꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯂꯨ ꯌꯦꯡꯉꯛꯇꯦ ꯑꯩꯉꯣꯟꯗꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯅ ꯌꯥꯝ ꯋꯥꯅ ꯖꯤꯔꯨꯝ ꯆꯥꯖꯕ ꯄꯦꯔꯥꯁꯤꯇꯥꯃꯣꯜꯗꯣ ꯄꯤꯖꯧ ꯍꯥꯏꯌꯦ ꯀꯔꯝ ꯃꯧꯏꯁꯦ ꯉꯔꯥꯡ ꯈꯥꯏꯕꯣꯝ ꯄꯤꯖꯔꯦ ꯑꯗꯣ ꯃꯥ ꯏꯔꯥꯡ ꯈꯪꯉꯤ ꯌꯥꯝ ꯋꯥꯅ ꯆꯥꯈꯤꯗꯨꯅ ꯉꯁꯤ ꯈꯥꯏꯕꯣꯝ ꯂꯦꯝꯍꯧꯕꯗꯨꯒꯤ ꯇꯪꯈꯥꯏꯒ ꯄꯤꯖꯔꯤꯃꯤ ꯆꯥꯛ ꯌꯥꯎꯔꯗꯤ ꯆꯥꯎ ꯌꯥꯗꯦꯕ ꯑꯗꯨ ꯃꯆꯤꯟꯅ ꯀꯣꯡꯒꯣꯟ ꯈꯔ ꯀꯥꯏꯁꯦ ꯎꯔꯥ ꯃꯁꯥꯗꯤ ꯈꯤꯇꯪ ꯈꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯣꯡꯒꯣꯟ ꯀꯥꯏꯁꯦ ꯇꯤꯟꯅꯅꯤ ꯍꯥꯏꯅ ꯇꯤꯟ ꯍꯤꯗꯥꯛ ꯄꯤꯖꯧ ꯍꯥꯏꯅ ꯄꯤꯖꯔꯤꯗꯣ ꯀꯩꯅꯣ ꯇꯧꯅ ꯑꯔꯨꯝ ꯍꯧꯕꯁꯤꯗꯤ ꯈꯤꯇꯪ ꯐꯔꯕ ꯈꯪꯗꯦ ꯑꯗꯣ ꯀꯣꯡꯒꯣꯟ ꯀꯥꯕꯁꯤꯗꯤ ꯁꯨꯝ ꯀꯥꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯥꯂꯨ ꯃꯁꯥ ꯉꯝꯗꯦ ꯑꯗꯨꯅ ꯑꯌꯨꯛꯇꯒꯤ ꯁꯪꯉꯒ ꯃꯅꯥꯛꯇ ꯍꯤꯗꯥꯛ ꯄꯤꯖꯅ ꯃꯃꯥꯒꯤ ꯃꯆꯤꯟ ꯇꯩꯊꯣꯛꯄꯤꯅ ꯂꯩꯔꯤꯕ ꯑꯗꯨꯗꯣ ꯋꯥꯁꯨ ꯋꯥꯔꯦ ꯉꯁꯤꯁꯦ ꯁꯨꯝꯅꯦ ꯅꯨꯡꯉꯥꯏꯔꯛꯇꯕ ꯁꯨꯝ ꯀꯞꯅꯤꯡꯉꯛꯄ ꯍꯟꯗꯛꯀꯤ 2023ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯆꯍꯤ ꯑꯗꯣ ꯊꯣꯛꯂꯦ ꯋꯥꯈꯜꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯝꯅꯦ ꯃꯔꯣꯟꯗꯣ ꯊꯣꯛꯇꯕꯅꯤ나 ꯍꯥꯏꯕꯗꯣ ꯉꯝꯗꯕꯅꯤꯅ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯉꯤꯕ ꯑꯩꯉꯣꯟꯗ ꯌꯦꯡꯉ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯃꯟꯗꯅ ꯃꯅꯥꯛꯇ ꯐꯝꯅ ꯁꯨꯝ ꯀꯞꯅꯤꯡꯉꯦ ꯀꯞꯄꯦ ꯁꯨꯝ ꯑꯌꯨꯛꯇꯒꯤ ꯁꯪꯅ ꯂꯩꯔꯤ ꯃꯆꯤꯟꯅ ꯀꯣꯡꯒꯣꯟ ꯊꯣꯛꯏꯁꯦ ꯎꯕ꯭ꯔꯥ ꯁꯨꯏ ꯊꯥꯔꯝꯃꯦ ꯍꯤꯗꯥꯛ ꯄꯤꯔꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯈꯔꯁꯨ ꯄꯤꯖꯔꯦ ꯈꯣꯏꯍꯤꯒ ꯆꯥꯟꯅꯔꯒ ꯃꯈ꯭ꯌꯥꯠꯇ ꯇꯩꯁꯟꯅ ꯃꯌꯥꯝ ꯌꯦꯡꯉꯣꯇꯣ ꯑꯩ ꯉꯁꯤ ꯑꯂꯨ ꯃꯦꯠꯄ ꯇꯣꯉꯥꯟ ꯀꯥꯟꯖꯤ ꯑꯣꯏ ꯆꯥꯔꯅꯤ ꯁꯤꯗꯅ ꯕꯣꯔꯥ ꯂꯩꯔꯦ ꯕꯣꯔꯥꯁꯦ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯗꯨ ꯃꯥꯏ ꯈꯤꯇꯪ ꯍꯥꯏꯐꯦꯠꯇꯪ ꯀꯜꯍꯜꯂꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯊꯪꯗ ꯑꯩꯉꯣꯟꯗ ꯍꯧ ꯍꯥꯏꯔꯛꯇꯅꯕ ꯁꯤꯗꯅ ꯑꯩꯈꯣꯏ ꯄꯥꯏ ꯕꯣꯔꯥ ꯍꯥꯞꯄꯤꯔꯅꯤ ꯁꯤꯗꯅ ꯑꯩ ꯌꯦꯔꯨꯝ ꯆꯥꯗꯦꯀꯣ ꯁꯤ ꯇꯥꯏꯁꯤꯟꯒꯤ ꯂꯧꯔꯤꯃꯤ ꯑꯩ ꯀꯩꯅꯣ ꯇꯧꯔ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯃꯊꯦꯜꯒ ꯌꯥꯎꯗꯦꯗ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯨꯝ ꯊꯣꯡꯖꯕꯗꯣ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯑꯍꯨꯝꯒ ꯍꯥꯞꯄꯤꯔꯒꯦ ꯃꯣꯏ ꯌꯥꯝ ꯆꯥꯗꯦ ꯃꯣꯏ ꯕꯣꯔꯥꯒꯨꯝꯕꯁꯦ ꯆꯥꯛ ꯇꯣꯛꯑꯒ ꯃꯌꯥꯝ ꯆꯥꯏ ꯆꯥꯛꯀꯗꯤ ꯃꯥ ꯆꯥꯅꯤꯡꯗꯅ ꯆꯥꯗꯦ ꯑꯗꯣ ꯉꯁꯤ ꯃꯥ ꯏꯁꯧ ꯂꯥꯡꯗꯣꯏꯃꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯉꯧꯕ ꯇꯧꯗꯦ ꯍꯥꯏꯅ ꯑꯉꯧꯕ ꯇꯧꯔꯒ ꯃꯆꯤꯗ ꯕꯣꯔꯥ ꯈꯪꯗꯦ ꯖꯦꯔꯨꯝ ꯈꯪꯗꯦ ꯉꯥꯔꯤ ꯈꯪꯗꯦ ꯄꯥꯄ꯭ꯔ ꯈꯪꯗꯦ ꯑꯗꯨꯅꯦ ꯃꯣꯏ ꯍꯔꯥꯎꯔꯤꯁꯦ ꯀꯣꯏ ꯀꯥꯂꯨ ꯅꯥꯕ ꯈꯔ ꯐꯔꯦ ꯁꯦ ꯗꯣ ꯖꯦꯡꯉꯦꯅ ꯗꯣ ꯑꯁ ꯀꯥꯂꯨ ꯐꯤꯒꯁꯦ ꯑꯥꯗ ꯖꯥꯟ ꯊꯝꯕꯤꯔꯦ ꯃꯥꯏ ꯃꯣꯝꯄꯥꯛꯀꯁꯦ ꯁꯤꯗ ꯊꯝꯕꯤꯔꯦ ꯍꯤꯞꯄꯨ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯃꯆꯤꯟ ꯇꯩꯊꯣꯛꯄꯤꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯒꯨꯂꯤ ꯆꯥꯔꯝꯗꯥꯏꯒꯤ ꯀꯩꯅꯣꯝ ꯆꯥꯔꯒ ꯒꯨꯂꯤ ꯆꯥꯔꯅꯤ ꯎꯏ ꯁꯤꯅ ꯀꯩꯗꯧꯅꯣ ꯁꯤꯅ ꯇꯥꯏꯒꯔꯅꯤ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯗꯕ ꯃꯁꯤꯅ ꯒꯨꯟꯗꯥ ꯀꯣꯏ ꯀꯥꯂꯨ ꯐꯃꯨꯡꯗꯒ ꯃꯊꯟ ꯆꯣꯡꯒꯟꯅ ꯍꯤꯞꯆꯔꯦ ꯌꯥꯝ ꯀꯜꯂꯦ ꯁꯣꯝꯗ ꯉꯁꯤꯇ ꯃꯁꯛꯁꯦ ꯐꯖꯊꯣꯔꯛꯑꯦꯗꯅ ꯁꯤ ꯍꯥꯟꯅꯩ ꯁꯨꯃꯥꯏꯅ ꯀꯣꯏ ꯀꯥꯂꯨ ꯈꯣꯡꯕ ꯉꯝꯃꯦ ꯀꯣꯏ ꯀꯥꯂꯨ ꯃꯔꯩ ꯅꯥꯕ ꯐꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯏꯁꯤꯟꯁꯦ ꯅꯥꯕ ꯐꯔꯦꯕꯀꯣ ꯑꯩꯈꯣꯏ ꯇꯥꯏꯁꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯇꯤꯟꯅꯅꯤꯗꯤ ꯍꯥꯏꯌꯦꯕ ꯃꯆꯤꯟꯗꯩ ꯀꯣꯡꯒꯣꯟ ꯑꯣꯔꯣ ꯇꯥꯅꯅꯦ ꯀꯔꯤꯝ ꯆꯥ ꯉꯝꯗꯕꯅꯦꯕ ꯃꯔꯩꯒ ꯀꯔꯤꯝ ꯇꯤꯡꯊꯣꯛ ꯉꯝꯗꯦ ꯃꯥ ꯏꯁꯤꯡꯐꯥꯎ ꯊꯛꯄ ꯉꯝꯗꯕꯅꯦꯕ ꯏꯁꯤꯡ ꯊꯛꯑꯝꯗꯥꯏ ꯖꯧꯔꯒ ꯃꯥꯅ ꯑꯩꯈꯣꯏꯗ ꯌꯦꯡꯉꯛꯑꯒ ꯑꯗꯒꯤ ꯑꯃꯨꯛꯀ ꯇꯨꯛꯊꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯃꯌꯥꯝ ꯐꯤꯕꯝꯗꯣ ꯎꯕꯗꯅꯦꯀꯣ ꯑꯩꯗꯤ ꯃꯌꯥꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯁꯦ ꯌꯦꯡꯉꯨ ꯍꯥꯏꯗꯤ ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯗꯣ ꯀꯩꯅꯣꯝ ꯇꯥꯏꯁꯤꯟꯁꯤꯕꯨ ꯀꯩꯗꯧꯗꯣꯔꯣꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯅ ꯈꯟꯕ ꯃꯇꯥꯡꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯈꯟꯗꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯈꯔ ꯐꯔꯛꯑ ꯀꯥꯟꯗꯇꯅꯤꯀꯣ ꯑꯩꯅ ꯅꯝꯃꯤꯁꯦ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦꯕ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯀꯞꯈꯤꯁꯤꯅ ꯐꯝ ꯑꯩꯈꯣꯏ ꯀꯥꯂꯨꯁꯤꯕꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ
ꯑꯗꯨ ꯃꯥꯗꯤ ꯐꯗꯤ ꯐꯔꯦ ꯁꯨꯏ ꯀꯥꯞꯈꯣꯅ ꯍꯤꯗꯥꯛ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯀꯟꯃꯟꯕꯗꯩ ꯃꯥꯁꯦ ꯐꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯥꯂꯨꯁꯦ ꯍꯧꯖꯤꯛ ꯑꯁꯥꯕ ꯈꯥꯡꯉꯤ ꯅꯥꯕ ꯐꯔꯛꯄꯗꯩ ꯁꯨꯝ ꯆꯥꯅꯁꯨ ꯂꯩꯒꯦ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯆꯅ ꯊꯝꯍꯧꯕꯒꯤ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯅꯤ ꯃꯌꯥꯝ ꯁꯤ ꯌꯥꯔ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ